Hello ma'am, ngasi mo Heroes International na video anauba mo pura laksare video sin hanggi ka manadaba top fajaba video amane ba koi angang ani sida aina question amam hangdene question 1 dagi na 30 bu ne hangdeba anga nasi khoge song angang apin pon pam sa sida mai class 3 duga song class 6 wai nupim sa ani jina class 3 hangdei nupa nupi ga kana ne hena lei yamna haibano habdo yengbagi video ne ba ado aina ngasi sida pujai asa poche koi question 1 dagi 30 bu hangbajida asum bana sa doine ado aram bana sa ba phangaroi ai khoi ngasi namjaba video si ngaki entertainment gi video oina namjaba ne mayam na yenga khoi waro bidana ba su hajari khoi youtuber khara gi maming ju panjai masida moina su waro bidana ba su jari ado ai gi sini sibu nauna thingna ba tarabdi like comment share subscribe to sanbiramu ado de miyam video hona ba tawrse Good morning, sir. sidam Thank you, sir. ado di ngasi hangdoi question je 1 dagi na 30 buni ko koi state YouTuber tomboy kanano na state YouTuber subscriber view yamdaba kanano koi state best actress kanano state woman best singer kanano state man best singer kanano sigi aina hangibo question je si mark na khara haibane bako question jidi 1 dagi na 30 bungne si asapo che lauraga cha duine ba ek sumba kanda asapo che amam mo ko state fruit karino Pineapple. state fruit pineapple so message do nabani sumba mina asapo amam lauraga saro sidigi si hangbaje question koi question 1 hangre question 2 hangre koi question 30 bukne koi 1 ju sumgre 2 ju sumgre koi sidagi 1 dagi na 11 laire dagi 12 dagi na amuk sida 21 bu amuk laire dagi 20 dagi na 30 bu laire hangdoje question 30 bu ne ba 30 jida aroi bane ba koi quiz competition loina pula punjal le adi question number 3 amuk hangage ko athang pimsa da mula age koi state water karino summe koi state water je loktak pat ni koi summe adu asapa amam law saro degi ising julai ising thaning bajo dum thakpa dum yani ising konadra ju lowbo mu tha doini ata munupi da mu hangage state YouTuber tomboy kanano summe state YouTuber tomboy je subala summe adu se abani asapa amam ga mu saro sidegi lawga matang doje koi nupa masani da mu hangage state YouTuber kwai dagi machin tumba kanano Naugumai. koi state comedy YouTuber je naugumai ne sisu summe dunabai sumni asa phum saro lawga dagi matang mo koi nupim sa da mu hangage ko state YouTuber kwai dagi nemba kanano Okay. Yes, correct. Summe. Ado nabani sumamina sidagi asapat amamam lauro sana ba nabani gi. Sanje mum mathang pam sa da mulak sarage thangbeje. State YouTuber subscriber view yam da ba kanano. Khangba nabani. Khangba. Adi mathang pimsa da mula age mabani khangdramina adi nabani khangdramina sapo saba yaroi ko state YouTuber subscriber view yam da ba kanano nabani khangdra chejimba nabani khangdre ai harage ko state YouTuber subscriber view yam da ba kanano na mina hangagadi Herojit Naran Sena blog ana khumdu ko aigi channel je Herojit Naran Sena na hangbane ba state YouTuber subscriber view yam da je Herojit Naran Sena ni ko thang pimsa da mu hangage state YouTuber family kanano kanona koi Family. Chume koi state YouTuber family je Tinkul family ni ko abani sumamina sapo amam laro saro koi sabo je nupam sa da ni pim sa na hele hai baje koi nupam sa da ni pim masana sukra hai ba mali ko la riksha kema thai question mo hange hangde nupam sa da mo hangde ni state largest lai harau ba kai da no koi manipur gi na lai
ꯍꯔꯥꯎꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯇꯧꯕ ꯃꯐꯝꯁꯦ Ugala. ꯍꯧꯒꯠꯂ ꯑꯩꯈꯣꯏ ꯅꯨꯄꯥ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣই ꯅꯨꯄꯤ ꯃꯆꯥꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯂꯥꯔꯖꯦꯁ ꯂꯥꯏ ꯍꯔꯥꯎꯕ ꯀꯗꯥꯏꯗꯅꯣ Andre. ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯂꯥꯔꯖꯦꯁ ꯂꯥꯏ ꯍꯔꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯦ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅꯤꯀꯣ ꯑꯗꯣ ꯃꯊꯪ ꯅꯨꯄꯤ ꯃꯆꯥꯗ ꯑꯃꯨꯛ ꯍꯪꯉꯒꯦ ꯁ꯭ꯇꯦꯠ ꯂꯥꯔꯖꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯔꯤꯂꯤꯐ ꯀꯦꯝ ꯀꯗꯥꯏꯗꯅꯣ Bisnupur. ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯂꯥꯔꯖꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯔꯤꯂꯤꯐ ꯀꯦꯝ ꯃꯐꯝ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕꯁꯦ ꯕꯤꯁꯅꯨꯄꯨꯔꯅꯤꯀꯣ ꯑꯇꯩ ꯃꯐꯝꯗꯗꯤ ꯂꯩꯔꯁꯨ ꯌꯥꯝꯅ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯔꯥꯡ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔꯔꯣꯝꯗꯅ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗꯅ ꯍꯦꯜꯂꯦꯕꯀꯣ ꯑꯁꯤꯁꯨ ꯆꯨꯝꯃꯦ ꯑꯗꯨ ꯆꯨꯝꯃꯕꯅꯤꯅ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠꯁꯤꯗꯒꯤ ꯑꯃꯃꯝ ꯂꯧꯔꯒ ꯆꯥꯕꯤꯔꯣ ꯃꯊꯪꯗ ꯅꯨꯄꯥ ꯃꯆꯥꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯁ꯭ꯇꯦꯠ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯐꯝꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯨꯡ ꯃꯐꯝꯁꯦ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ Andre. ꯁ꯭ꯇꯦꯠ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ Kumalapa. ꯁ꯭ꯇꯦꯠ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯐꯝꯁꯦ ꯈꯨꯃꯟ ꯂꯝꯄꯥꯛꯅꯤꯀꯣ ꯀꯥꯎꯔꯅꯨꯀꯣ ꯁꯤ ꯆꯨꯝꯃꯕꯅꯤꯅ ꯅꯕꯥꯏꯅꯤ ꯑꯃꯨꯛ ꯑꯆꯥꯄꯣꯠ ꯑꯃꯃꯝ ꯂꯧꯔꯒ ꯆꯥꯔꯣ ꯍꯣꯏ ꯁ꯭ꯇꯦꯠ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯑꯣꯞꯁꯟ ꯑꯅꯤ ꯂꯩ ꯑꯅꯤꯃꯛꯇꯣ ꯍꯥꯏꯔꯣ ꯃꯌꯥꯝꯅ ꯄꯥꯝꯅꯕꯗꯣ Bala. ꯆꯨꯝꯃꯤꯀꯣ ꯁ꯭ꯇꯦꯠ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯂꯥ ꯑꯃꯁꯨꯡ ꯁꯣꯃꯥꯅꯤꯀꯣ ꯁꯤ ꯆꯨꯝꯃꯦ ꯅꯕꯥꯏꯅꯤ ꯑꯆꯥꯄꯣꯠ ꯑꯃꯃꯝ ꯆꯥꯔꯣ ꯃꯊꯪ ꯑꯃꯨꯛ ꯅꯨꯄꯥ ꯃꯆꯥꯗ ꯑꯃꯨꯛ ꯍꯪꯉꯒꯦꯀꯣ ꯁ꯭ꯇꯦꯠ ꯕꯦꯁ ꯑꯦꯛꯇꯔ ꯀꯅꯥꯅꯣ ꯁꯤꯁꯨ ꯑꯣꯞꯁꯟ ꯑꯅꯤ ꯊꯝꯃꯤ Kokulga Shilaibaga. ꯒꯣꯀꯨꯜꯒ ꯁꯤꯂꯩꯕꯒ ꯒꯣꯀꯨꯜꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯑꯃꯗꯤ ꯂꯥꯜꯂꯦ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯁ꯭ꯇꯦꯠ ꯕꯦꯁ ꯑꯦꯛꯇꯔ ꯀꯅꯥꯅꯣ ꯑꯣꯞꯁꯟ अनीजे हारो Kokula Masu Kaiku. स्टेट बेस्ट एक्टर जे गोकुल अमसुंग काइकोनी तो नबानी अममम चुमनरेबको नोइदी अनिमक सुम्मे सुमगसु अमदि सोमदे सुम्मे अदुना चापोचे सोम नबानी ना अममम चारो अनि अदुगा नबानी ना अमा सुमगा अमा लानबनिना कोई अचापोट अमा जे लौरो कान तखाय थिरे कान अनि सामिनरो से लौरो से नबानी सिदगी अचापोचे अमम लौरो नबानी अमम लौरो दुगा नबानी दी अमा सुमगा अमा लानबनिना को अचापोचे अमा लौरो अदुगा मयाय ते तखाय थिदियागा तखाय सामिनरो पी मतम द जेना पियो चारो सारो नबानी दुम सारो स्टेट मैन बेस्ट सिंगर कनानो Tata. चुम्मे अदु नबानी अचापोट अमम लौरो अदुगा सारो नबानी जुसेम साला यो खंगनबा स्टेट वुमेन बेस्ट सिंगर कनानो कोई मणिपुर की ओना बेस्ट सिंगर जे कनानो नुपी मरकता Mandaki. मंदाकिनी नंगदी चुम्मे लालिको कोई स्टेट वुमेन बेस्ट सिंगर जे कनानो Spani. मणिपुर की ओना सही शक्तिदा कोई बेस्ट सिंगर ताबसे पुष्पारानी नि नबानी अमुकसे लौरो दिगा सापन अमम लौरो सारो मथांगी क्वेश्चन अमु हंगगे स्टेट खोई चोपा कदाइदनो Pata. सुमे कोई स्टेट खोई चोपा जे पातनी को दो नबानी सुममिना कोई अचापोट अनि लौरो दुगा सारो नबानी मम दगी मथांग अमु क्वेश्चन अमु हंगगे स्टेट इरांग कदाइदा थोकी मफम कोई इरांग थोको मफम जे कायदा Surachanpur. कोई स्टेट इरांग थोकी मफम जे सुचामपुरदनी को तो नबानी सुममिना कोई अचापोट अमम लौरो सारो अमम पाइरो दुगा सारो मथांग मफम सादा मु हंगगे को स्टेट स्मॉलेस्ट रिवर कायदनो कोई मणिपुर की ओना कोई तोरेन ख्वाइदगी पिको मफम जे कोई कराय मफम दनो नबानी हारोन मफम सा Naranchana. स्टेट स्मॉलेस्ट रिवर कोई तोरेन ख्वाइदगी पिको मफम जे नारायणसनी को सिजु सुमे अदु नबानी असापोट अमम लौरो सारो स्टेट स्मॉलेस्ट ट्री करिनो कोई पिम सादामु रि पिको उजे करम उनुबा Ande. खंगदे स्टेट स्मॉलेस्ट ट्री कोई उ पाम्बी ख्वाइदगी पिको जे करी उ ममिंग नो पिम सादामु Usi Pambi. Pani sumina sapor amam saro
ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯈꯪꯗꯕ ꯅꯣꯏꯗꯤ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯎꯀꯣ ꯏꯁꯤꯡ ꯃꯌꯥꯝ ꯊꯛꯄꯁꯦ ꯑꯩꯈꯣꯏꯗ ꯀꯥꯟꯅꯩꯕ ꯃꯊꯪ ꯍꯪꯗꯣꯏꯁꯦ ꯅꯨꯄꯥ ꯃꯆꯥꯗꯅꯤ ꯁ꯭ꯇꯦꯠ ꯂꯥꯔꯖꯦꯁ ꯔꯤꯚꯔ ꯀꯔꯤꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯨꯔꯦꯟꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯇꯨꯔꯦꯟꯅꯣ ꯅꯤꯡꯊꯧꯀꯣꯡ ꯇꯨꯔꯦꯟ ꯅꯤꯡꯊꯧꯀꯣꯡ ꯇꯨꯔꯦꯟ ꯂꯥꯜꯂꯤꯀꯣ ꯃꯊꯪ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥꯗ ꯑꯃꯨꯛ ꯍꯪꯉꯦꯀꯣ ꯁ꯭ꯇꯦꯠ ꯂꯥꯔꯖꯦꯁ ꯔꯤꯚꯔ ꯀꯔꯤꯅꯣ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯂꯥꯔꯖꯦꯁ ꯔꯤꯚꯔꯁꯦ ꯅꯝꯕꯨꯜ ꯇꯨꯔꯦꯟꯅꯤꯀꯣ ꯆꯦ ꯆꯨꯝꯃꯃꯤꯅ ꯑꯆꯥꯄꯣꯠ ꯑꯃꯃꯝ ꯆꯥꯔꯣ ꯇꯧꯔꯒ ꯃꯊꯪ ꯑꯃꯨꯛ ꯁ꯭ꯇꯦꯠ ꯂꯥꯔꯖꯦꯁ ꯐ꯭ꯔꯨꯏꯠ ꯀꯔꯤꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯎꯍꯩꯁꯦ ꯀꯔꯤ ꯃꯃꯤꯡꯅꯣ ꯊꯩꯕꯣꯡ ꯊꯩꯕꯣꯡ ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯂꯥꯔꯖꯦꯁ ꯐ꯭ꯔꯨꯏꯠꯁꯦ ꯊꯩꯕꯣꯡꯅꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯎꯍꯩꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯊꯩꯕꯣꯡꯅꯤꯀꯣ ꯅꯕꯥꯅꯤ ꯁꯨꯃꯃꯤꯅ ꯑꯆꯥꯄꯣꯠ ꯑꯃꯃꯝꯒ ꯑꯃꯨꯛ ꯆꯥꯔꯣ ꯑꯩꯈꯣꯏ ꯃꯊꯪ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥꯅꯤꯗ ꯑꯃꯨꯛ ꯍꯪꯉꯒꯦꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯄꯋꯥꯔꯐꯨꯜ ꯂꯥꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯂꯥꯏ ꯑꯀꯟꯕ ꯑꯅꯤꯒꯤꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯁꯅꯥꯃꯍꯤ ꯁꯅꯥꯃꯍꯤ ꯆꯨꯝꯃꯦ ꯑꯗꯣ ꯑꯃꯒ ꯋꯥꯠꯂꯤ ꯑꯣꯞꯁꯟ ꯑꯅꯤꯅꯤ ꯊꯝꯃꯤꯁꯦ ꯗꯧ ꯄꯥꯈꯪ ꯆꯨꯝꯃꯦꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯄꯋꯥꯔꯐꯨꯜ ꯂꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯁꯛꯇꯤ ꯆꯦꯟꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯑꯅꯤꯁꯦ ꯁꯅꯥꯃꯍꯤ ꯑꯃꯁꯨꯡ ꯄꯥꯈꯪꯕꯅꯤꯀꯣ ꯍꯥꯏꯕꯗꯤ ꯆꯨꯝꯃꯦ ꯑꯆꯥꯄꯣꯠ ꯑꯃꯃꯝ ꯆꯥꯔꯣ ꯑꯗꯣ ꯍꯥꯏ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯁꯨ ꯅꯨꯄꯥ ꯃꯆꯥꯁꯨ ꯀꯟꯅ ꯍꯥꯏꯔꯛꯑꯣꯕ ꯇꯞ ꯇꯞꯅ ꯍꯥꯏꯕꯗꯨ ꯇꯥꯗ꯭ꯔꯦꯕ ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦꯀꯣ ꯑꯩꯅ ꯁꯠꯂꯒ ꯍꯪꯕꯅꯤ ꯁꯦꯔꯦꯟ ꯅꯥꯏꯅ ꯍꯪꯉꯗꯤ ꯅꯣꯏ ꯈꯪꯉꯤꯅꯤꯅꯀꯣ ꯀꯨꯏꯖ ꯀꯝꯄꯤꯇꯤꯁꯟꯗꯁꯨ ꯁꯠꯂꯒꯅꯦꯕ ꯍꯪꯉꯤꯁꯤꯀꯣ ꯀꯣꯛꯁꯦ ꯍꯦꯛꯇ ꯂꯩꯈꯥꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯆꯠꯄ ꯃꯇꯝꯗ ꯈꯪꯉꯒꯁꯨ ꯍꯦꯛꯇ ꯂꯩꯈꯥꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯃꯆꯥꯗ ꯑꯃꯨꯛ ꯍꯪꯉꯒꯦꯀꯣ ꯁ꯭ꯇꯦꯠ ꯇ꯭ꯔꯤ ꯀꯔꯤꯅꯣ ꯎꯅꯤꯡꯊꯧ ꯎꯅꯤꯡꯊꯧ ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯁ꯭ꯇꯦꯠ ꯇ꯭ꯔꯤꯁꯦ ꯎꯅꯤꯡꯊꯧꯅꯤꯀꯣ ꯑꯗꯨ ꯅꯕꯥꯏꯅ ꯆꯨꯝꯃꯦ ꯑꯆꯥꯄꯣꯠ ꯑꯃꯃꯝ ꯆꯥꯔꯣ ꯍꯥꯏ ꯃꯇꯝꯗ ꯀꯟꯅ ꯍꯥꯏꯔꯣ ꯑꯗꯒꯤ ꯃꯊꯪ ꯃꯐꯝ ꯆꯥꯗ ꯑꯃꯨꯛꯀꯣ ꯁ꯭ꯇꯦꯠ ꯕꯥꯔꯠ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯅꯣꯡꯏꯟ ꯅꯣꯡꯏꯟ ꯆꯨꯝꯃꯦ ꯑꯆꯥꯄꯣꯠ ꯑꯃꯃꯝ ꯆꯥꯔꯣ ꯑꯗꯩ ꯃꯊꯪ ꯅꯨꯄꯤ ꯃꯆꯥꯗ ꯑꯃꯨꯛ ꯍꯪꯉꯦꯀꯣ ꯁ꯭ꯇꯦꯠ ꯔꯦꯗ ꯔꯥꯏꯁ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣই ꯆꯦꯡ ꯑꯉꯥꯡꯕꯁꯦ ꯆꯥꯍꯥꯎ ꯆꯥꯍꯥꯎ ꯆꯨꯝꯃꯤꯀꯣ ꯁ꯭ꯇꯦꯠ ꯔꯦꯗ ꯔꯥꯏꯁꯁꯦ ꯆꯥꯍꯥꯎꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯆꯥꯄꯣꯠ ꯑꯃꯃꯝ ꯆꯥꯔꯣ ꯂꯧꯔꯒ ꯃꯊꯪ ꯅꯨꯄꯤ ꯃꯆꯥꯗ ꯑꯃꯨꯛ ꯍꯪꯉꯒꯦꯀꯣ ꯁ꯭ꯇꯦꯠ ꯑꯣꯜ ꯍꯥꯎꯁ ꯀꯔꯤꯅꯣ ꯀꯔꯤꯅ ꯁꯥꯕ ꯀꯔꯤꯅ ꯀꯨꯞꯄꯅꯣꯕ ꯂꯩꯕꯥꯛ ꯂꯩꯕꯥꯛꯀ ꯇꯧꯔꯒ ꯏꯅ ꯀꯨꯞꯄꯀꯣ ꯂꯥꯜꯂꯦ ꯃꯊꯪ ꯅꯨꯄꯤ ꯃꯆꯥ ꯑꯃꯨꯛ ꯍꯥꯏꯔꯣ ꯁ꯭ꯇꯦꯠ ꯑꯣꯜ ꯍꯥꯎꯁ ꯀꯔꯤꯅꯣ ꯆꯔꯨꯅ ꯀꯨꯞꯄ ꯌꯨꯝ ꯆꯔꯨꯅ ꯀꯨꯞꯄ ꯌꯨꯝꯅꯤꯀꯣ ꯏꯗꯩꯗꯤ ꯆꯔꯨꯅ ꯍꯦꯟꯅ ꯀꯨꯞꯅꯩꯀꯣ ꯑꯗꯨ ꯏꯁꯨ ꯀꯨꯞꯄꯤ ꯆꯔꯨꯁꯨ ꯀꯨꯞꯄꯤ ꯑꯗꯨ ꯑꯌꯥꯝꯕꯅꯗꯤ ꯆꯔꯨꯅ ꯀꯨꯞꯄꯅꯤꯀꯣ ꯆꯔꯨꯅ ꯀꯨꯞꯄ ꯌꯨꯝꯅꯤꯀꯣ ꯁ꯭ꯇꯦꯠ ꯑꯣꯜ ꯍꯥꯎꯁ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯆꯔꯨꯅ ꯀꯨꯞꯄ ꯌꯨꯝꯅꯤꯀꯣ ꯁꯤ ꯆꯨꯝꯃꯦ ꯑꯆꯥꯄꯣꯠ ꯑꯃꯃꯝ ꯆꯥꯔꯣ ꯂꯧꯔꯒ ꯑꯗꯨ ꯃꯊꯪ ꯅꯨꯄꯤ ꯃꯆꯥꯗ ꯑꯃꯨꯛ ꯍꯪꯉꯒꯦ ꯑꯗꯣ ꯑꯩꯅ ꯀꯣꯏꯁꯟ ꯍꯪꯗ꯭ꯔꯤꯀꯥꯟꯗ ꯅꯕꯥꯏꯅꯤ ꯉꯁꯥꯏꯗꯒꯤ ꯐꯝꯕꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯦ ꯈꯥꯡꯕꯗꯤ ꯅꯨꯄꯥ ꯃꯆꯥꯅ ꯍꯦꯟꯅ ꯈꯥꯡꯕ ꯀꯜꯂꯤ ꯑꯗꯣ ꯑꯁꯦꯡꯕꯩ ꯅꯨꯄꯤꯅ ꯍꯦꯟꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯁꯣꯟꯕ ꯃꯥꯜꯂꯤꯀꯣ ꯅꯕꯥꯏꯅꯤ ꯐꯝꯕꯗ ꯋꯥꯔꯦ ꯍꯥꯏꯕꯁꯦ ꯅꯕꯥꯏꯅꯤ ꯃꯇꯧꯗ ꯑꯩꯅ ꯈꯪꯉꯦꯕꯀꯣ ꯆꯥ ꯅꯕꯥꯏꯅꯤ ꯁꯤꯟꯇꯣꯛꯅꯔꯣ ꯐꯝꯕꯗꯣ ꯑꯗꯨ ꯀꯣꯏꯁꯟ ꯑꯃꯨꯛ ꯍꯪꯉꯒꯦ ꯍꯪꯗꯣꯏꯁꯦ ꯅꯨꯄꯤ ꯃꯆꯥ ꯅꯕꯥꯏꯅꯤꯗ ꯍꯥꯟꯅ ꯍꯪꯗꯣꯏꯅꯤꯀꯣ ꯁꯦ ꯀꯣꯏꯁꯟ ꯑꯃꯨꯛ ꯍꯪꯉꯦꯀꯣ ꯅꯕꯥꯏꯅꯤꯗ ꯁ꯭ꯇꯦꯠ ꯁ꯭ꯃꯣꯂꯦꯁ ꯐꯤꯁ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯉꯥꯁꯦ ꯀꯔꯤꯅꯣ ꯅꯕꯥꯏꯅꯤ ꯍꯥꯏꯔꯣ ꯉꯥꯈꯥ ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯁ꯭ꯃꯣꯂꯦꯁ ꯐꯤꯁ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯉꯥꯁꯦ ꯉꯥꯈꯥꯅꯤꯀꯣ ꯑꯗꯣ ꯑꯆꯥꯄꯣꯠꯁꯦ ꯅꯕꯥꯏꯅꯤ ꯑꯃꯃꯝ ꯂꯧꯔꯒ ꯆꯥꯔꯣ ꯑꯩꯅ ꯑꯆꯥꯄꯣꯠ ꯑꯃ ꯂꯧꯔꯒ ꯅꯕꯥꯏꯅꯤ ꯅꯪꯗꯤ ꯑꯅꯤ ꯑꯣꯏꯅ ꯆꯥꯔꯕ ꯑꯣ ꯌꯥꯏ ꯆꯥꯔꯣ ꯌꯥꯔꯦ ꯅꯨꯄꯥ ꯃꯆꯥꯗ ꯑꯃꯨꯛ ꯍꯪꯉꯒꯦ ꯀꯣꯏꯁꯟꯁꯤꯁꯨ ꯂꯣꯏꯗꯨꯕ 3-4ꯗ ꯉꯥꯏꯔꯦ ꯑꯩꯅ ꯀꯣꯏꯁꯟꯁꯦ 1 2 3 ꯍꯥꯏꯅ ꯆꯠꯂꯝꯃꯒꯗꯤ ꯀꯣꯏꯁꯟꯁꯦ 30 ꯐꯥꯎꯅꯦꯕ ꯑꯗꯣ 1 2 3 ꯍꯥꯏꯅ ꯆꯠꯄꯁꯦ ꯌꯥꯝ ꯂꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏꯗꯅ ꯀꯣꯏꯁꯟꯁꯦ ꯁꯠꯂꯒ ꯍꯪꯕꯅꯦꯕꯀꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯤꯔꯣꯜ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯁꯦꯠꯄꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯔꯣ ꯅꯨꯄꯥ ꯃꯆꯥꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯐꯤꯔꯣꯜ ꯆꯥꯎꯅ ꯁꯦꯠꯂꯝꯕꯁꯦ ꯀꯅꯥꯅ ꯁꯦꯠꯄꯅꯣ ꯍꯥꯏꯔꯣ ꯈꯝꯕꯒ ꯄꯨꯔꯦꯝꯕꯒ ꯅꯕꯥꯏꯅꯤ ꯃꯨꯟꯅ ꯈꯜꯂꯣ ꯍꯥꯟꯅ ꯈꯝꯕꯗꯤ ꯆꯨꯝꯃꯦ ꯑꯩꯅ ꯁꯤꯗ ꯏꯔꯛꯄꯒꯗꯤ ꯈꯝꯕꯒ ꯊꯣꯏꯕꯤꯒ ꯍꯥꯏꯅ ꯏꯔꯛꯄꯅꯤꯀോ ꯑꯗꯣ ꯈꯝꯕꯒ ꯄꯨꯔꯦꯝꯕꯒ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕꯗꯤ ꯈꯝꯕ ꯊꯣꯏꯕꯤ ꯑꯣꯏꯅ ꯍꯥꯏꯍꯟꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯨ ꯆꯨꯝꯃꯦ ꯁꯤꯒꯤ
ꯑꯆꯥꯄꯣꯠ ꯑꯃꯃꯝ ꯆꯥꯔꯣ ꯂꯧꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯨꯁ ꯀꯃꯤꯠꯁꯟ ꯑꯉꯥꯡꯁꯤꯡꯒꯤ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯖꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯦꯔꯣꯖꯤꯟ ꯅꯥꯁꯔ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ 그럼 나는